ngasi 24 July 2025 ki Middle East war gi update khara amadi situation sida isagi comment amadi analysis khara su mayam gi mafamda thamjari aduga adongi mafamda video sigi ihan hanbada like amam tang pibi na request amatang su thamjari lobirasi Britain gi foreign secretary na karigumba Israel gi operation leptragadi madugiri chal faroi haina warning pirakre loinana karigumba Gaza ceasefire fail oiragadi Britain na further action gi threaten su pirakre makhoi Israel ga khwaidagi chetpa mari lairibani aduga karamba further action no madudi makhoina lorokpa kanda khangba haibaduni ngasi chahi ani changsil laklaba Israel na chathriba genocide ta makhoina khotlai pi ba hojik su leptriba makhoina Gaza gi mathakta karamba minungsi utpiga toriba asuk yamna micham tanatana hal oiraba pik laba angang lising gi thawai lawkhra phaw sidasu makhoidi action gi warning tamak thaba golakli makhoigi mafam da Gaza gi mi punamak loina hat khrabasu karisu nungai taba phawgataba mande makhoi Israel ga amatani Israel haiba laibak sina mapok tamapan numitagi makhoidi Israel ga imung amatagi migum ngasi phawba lerakli bani maduna makhoina haiba wata Israel na karisu luna logataba natte maramde makhoi imung amatagi mini makhoi gi hanadagi lerakpa relation nasu taki Israel gi mathakta European laibak singdagi akanba action lak bhaiba se tasengna thajabagi wangmada lei Israel na tawriba thodo se malemda ifong phungna khangraba ngaktani adubu ngasi phawbada Israel na chathriba genocide putingbadi ngamdri tasengna Israel malenggaliba punmakpu magi control da thambagi capacity leire haiba yai US France UK amadi Germany tasengna magi khutta lengdana lei masina takpadi malemsu magi khudumda lebagumani nuclear weapons development tobagi basis ta Iran da US ki sathiba air strike sathakiba Iran ki nuclear program di international law ki makhada civilian cause ki damak peacefully UN nuclear watch document yang makhada chathariba program ni but ngasi phawbada Israel da UN nuclear watch document gi ayaba pidana lekliba sigi mathakadi kariki US amati UN gi maigeti ki akan ba step amata laudriba usinna tana dum leiriba tasengna Israel da nuclear weapons leirabra karigumba leitragadi UN gi nuclear watchdog ki inspect obagi ayaba pidriba karigi sina takpati pura Middle East pu magi khudum da thambagi lambi da Iran na apanba pira prahibasini maduki tamakni Iran da makhoini attack chathakiba UN gi experts na Israel gi genocide the global boycott pibagi taksin khre aduga special reporter Francisco Albanese na Israeli settlement pu support piriba 60 dagi henba company singi ming panduna sanction pinaba su taksin khre kayam advance uina leram liba Israel gi status magi action gi support ta malimbi chawra company kayana leram liba singaktra magi akoi bada matengi bris kayana connection piduna leram liba maduna ningasi phobada conflict sida dollar billion kaya gi kharcha tawkhrabasu hawjiksu leptuna leribasi Gaza da Israel gi 8 workers da unacceptable attack amadi starvation tactics lambadagi sianbagi tactics bu Canada na condemn tawduna UN na lead tawba 8 center Gaza da resume tawbagi demand su tawkhre Houthis bu mateng piriba individual ani aduga Yemen da Iranian weapons smuggling tawriba group mangabu US na sanction pikre hariba group amadi individual singsina makhatana Yemen da khutlai amadi sian ki mateng pibada panba oiragani masina takpadi Gaza gi tamak supnagi Yemen khaktana lepliba sisu thingjinbagi laurokliba step amani Lebanon gi Hezbollah bo block tawkibadawna Yemen gi Houthis su block oiragadi easily Gaza da khudum chanmanga magani makhoi ki target pu achieve tobagi yamna phajaba strategy amani makhoi at any cost target pu achieve tawdana tharoi to mali adubu experts sing according to phawada makhoina karisu achieve tawbangamdri hairi supnagi civilian singpu harpa khaknatana genocide tobakaknatana media reports ki according Gaza da ngasi ayukta chaba phangdana arambana civilians tara sibagi pawsu lakli arambadagi sibagi masing hojik yamna hangat lakpagi warning agencies singna pirakli
immediately Gaza-da 8 trucks-singgi blockade hangbagi darkar oigani. International community ki maigidagi Israel ki mathakta akanba pressure pibagi darkarni. Chin khaktana lauraga Palestinian singi aramba kokhanpati waithokloi. International community na physically action da lakpiba darkar oigani. Sukpiklaba aikhoi Manipur kumba lebak asina malemgi mangda international law punama violate tawduna suk yamna sathina tawbangambasi karino mangda karigumba unexpected thodok ama thoklaga dawrabra haiba chingnahli yamna thuna awaba sidagi mukti phangan biba oirasanu video sigi oina matang sida loijere adomna video sida penbiragadi like amadi share kobigunu loinana video sida adongi mod karino comment ta soidana thambiyu aduga channel sibu ahanba thengbiba oiragadi subscribe tobiyu amadi bell icon da click tobiduna mathang lakadaba informative hoiba kanaraba video singi notification adongi mafumda su phangan biyu. Thank you.